ꯃꯌꯥꯝꯕꯨ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯏꯉꯥ ꯂꯩꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯃꯃꯤꯡꯅꯦ ꯃꯁꯛꯅꯦ ꯌꯥꯝꯅ ꯆꯥꯅꯩ꯫ ꯂꯩꯁꯥꯔꯤꯀꯥꯟ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯃꯌꯨꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯇꯟꯒꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥꯅ ꯊꯣꯡꯏ꯫ ꯑꯗꯨꯕꯨ ꯃꯥ ꯁꯦꯜ ꯇꯥꯟꯕꯗꯤ ꯌꯥꯝꯅ ꯀꯟꯖꯩ꯫ ꯁꯦꯜ ꯇꯥꯟꯕ ꯀꯜꯂꯤꯕ ꯃꯇꯤꯛ ꯈꯔ ꯑꯗꯨꯝ ꯂꯤꯛꯏ꯫ ꯐꯖꯕꯤ ꯃꯧ ꯑꯣꯏꯔꯕ ꯃꯇꯝ, ꯃꯆꯥ 2 ꯌꯥꯎꯔꯕ ꯃꯇꯝ ꯐꯥꯎꯕ ꯃꯥꯒꯤ ꯍꯩꯅꯕꯤ ꯍꯟꯗꯦ꯫ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯝ ꯇꯜꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯐꯖꯕꯤ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯗ ꯌꯥꯗꯕꯅꯤꯅ ꯏꯁꯧ ꯀꯕꯛ ꯀꯕꯛ ꯇꯧꯔꯒ ꯊꯣꯡꯏ꯫ ꯐꯖꯕꯤꯅ "ꯏꯅꯦꯝꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯁꯨꯅꯦ ꯆꯥꯕ ꯈꯛꯅꯤ ꯃꯥꯅ ꯀꯜꯂꯤꯁꯤ꯫ ꯑꯩꯅ ꯆꯥꯛꯁꯤ ꯊꯣꯡꯏ ꯈꯪꯉꯗꯤ ꯃꯥ ꯏꯟꯖꯥꯡ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯉꯤꯅꯦꯕ꯫ ꯃꯁꯥꯅ ꯁꯦꯜ ꯄꯨꯊꯣꯛꯑꯒ ꯂꯩꯔꯒ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯃꯈꯨꯠꯇ ꯁꯦꯜ ꯂꯩꯇꯕꯁꯨ ꯅꯠꯇꯦ, ꯊꯣꯡꯉꯣꯏ ꯏꯟꯖꯥꯡꯒ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯂꯧꯔꯒ ꯍꯦꯛ ꯄꯤꯖꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯪꯅꯕꯗ ꯂꯩꯕ ꯃꯗꯣꯝꯆꯥ ꯁꯅꯥ ꯍꯣꯏꯗꯒꯤ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯦꯟꯖꯥꯡ ꯍꯪꯕ ꯆꯪꯉꯛꯏ꯫ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯁꯅꯥ ꯍꯣꯏꯗꯒꯤ ꯍꯦꯟꯖꯥꯡ ꯂꯧꯔꯒ ꯆꯥꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯑꯗꯨꯝ ꯂꯩꯔꯛꯏ ꯃꯣꯏ꯫ ꯇꯦꯡꯀꯣꯠ ꯑꯃ ꯄꯨꯔꯒ ꯆꯪꯉꯛꯏ ꯐꯖꯕꯤ꯫ "ꯏꯟꯗꯣꯝꯆꯥ, ꯀꯅꯥꯅꯣ ꯆꯥꯛꯁꯪꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ?" ꯊꯥꯖꯅ "ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ? ꯀꯩ ꯏꯟꯖꯥꯡꯅꯣ ꯅꯪꯒꯤꯗꯨꯕꯨ? ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯗꯣ ꯊꯣꯡꯕ ꯅꯪꯗ꯭ꯔꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯐꯨꯝꯅꯥꯛ ꯑꯗꯨꯗ ꯏꯟꯖꯥꯡ ꯊꯥꯡꯒꯠꯂꯤꯕ ꯑꯗꯨ ꯃꯈꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯏ꯫ ꯀꯣꯕꯤ ꯂꯩ ꯊꯣꯡꯕ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯐꯅꯗꯨꯝ ꯐꯔꯦ ꯈꯟꯗꯨꯅ "ꯍꯩꯃꯥ, ꯀꯣꯕꯤ ꯂꯩꯅꯤꯅꯦ! ꯅꯣꯏ ꯏꯃꯥꯕꯣꯛꯁꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯅꯣꯏ ꯇꯥꯇꯣꯟꯒꯤꯅꯦ ꯈꯔ ꯂꯧꯔꯒꯦ꯫ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗ ꯈꯤꯇꯪ ꯍꯥꯞꯄꯛꯎꯁꯦ꯫ "ꯏꯅꯝꯃ, ꯊꯨꯝ ꯊꯥꯛꯈꯤꯗ ꯉꯥꯏꯔꯤ, ꯑꯩ ꯀꯧꯔꯛꯑꯒꯦ ꯏꯅꯝꯃꯅ ꯆꯥꯛ ꯊꯤꯔꯤꯀꯥꯟꯗ"꯫ "ꯊꯤꯔꯝꯃꯕꯅꯤ"꯫ "ꯀꯗꯥꯏ? ꯑꯗꯨꯗꯤ ꯑꯩ ꯍꯥꯞꯄꯤꯔꯛꯑꯒꯦ"꯫ "ꯌꯥꯝ ꯅꯠꯇꯦꯗ, ꯈꯤꯇꯪꯅꯤ꯫ ꯉꯔꯥꯡꯒꯤ ꯍꯪꯒꯥꯝꯁꯨ ꯂꯩꯍꯧꯏ, ꯑꯗꯨꯒ ꯃꯥꯏꯅ ꯆꯥꯖꯔꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯖꯥꯡ ꯇꯦꯡꯀꯣꯠꯇꯨ ꯄꯨꯔꯒ ꯆꯠꯈꯤ꯫ ꯊꯥꯖ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯃꯠꯇ ꯇꯧꯕꯗꯤ ꯉꯝꯖꯗꯦ꯫ ꯑꯁꯣꯝꯗ ꯐꯖꯕꯤꯒꯤ ꯃꯅꯦꯝ ꯇꯣꯝꯕꯤꯔꯩ ꯑꯗꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯆꯥꯛ ꯂꯣꯏꯔꯕ ꯌꯦꯡꯕ ꯆꯪꯉꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯣꯏꯀꯧ ꯀꯧꯏ꯫ "ꯍꯥꯏ ꯐꯖꯕꯤ, ꯍꯥꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯆꯥꯛꯁꯤ ꯌꯥꯏꯁꯤꯜꯂꯝꯃꯒ ꯀꯗꯥꯏꯗꯅꯣꯕ ꯃꯥꯅ ꯆꯠꯂꯤꯕꯁꯤꯕꯣ? "ꯀꯔꯤꯅꯣ ꯏꯃꯥ, ꯏꯟꯖꯥꯡ ꯂꯧꯔꯨꯕꯅꯦ ꯇꯥꯇꯣꯟꯒꯤ"꯫ "ꯀꯔꯤ ꯏꯟꯖꯥꯡꯕꯨ ꯊꯣꯡꯒꯦ ꯃꯣꯏꯕꯨ"? "ꯍꯣ, ꯀꯣꯕꯤ ꯂꯩ ꯊꯣꯡꯉꯦꯌꯦ꯫ ꯏꯃꯥ ꯏꯕꯥꯅꯤꯁꯨ ꯃꯣꯏꯗ ꯑꯗꯨꯝ ꯊꯥꯡꯉꯁꯤ ꯆꯥꯛꯁꯤ, ꯑꯩ ꯏꯟꯖꯥꯡꯒ ꯊꯣꯡꯗ꯭ꯔꯤ"꯫ "ꯑꯗꯣ ꯅꯪꯕꯨ ꯁꯤꯡꯖꯨꯔ ꯀꯩꯅꯣꯝꯗꯤ ꯁꯨꯗꯅ"꯫ "ꯉꯝꯗ꯭ꯔꯦ, ꯆꯥꯅꯤꯡꯉꯒꯅ ꯅꯪ ꯍꯦꯛ ꯁꯨꯔꯣ"꯫ "ꯌꯣꯡꯆꯥꯛꯀ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯕꯣ"? "ꯂꯩꯕꯅꯦ, ꯅꯪ ꯁꯤꯡꯖꯨ ꯁꯨꯔꯛꯀꯦ ꯍꯥꯏꯔꯣ"? "ꯁꯨꯔꯛꯀꯦ, ꯆꯥꯛ ꯊꯤꯔꯣ, ꯃꯣꯏ ꯆꯥꯕꯗꯅꯦ ꯍꯥꯟꯈ꯭ꯔꯅꯤ, ꯁꯠ ꯁꯠ ꯇꯧ"꯫ "ꯍꯣꯏ, ꯇꯥꯇꯣꯟꯒꯤ ꯑꯝꯇ ꯄꯤꯖꯔꯝꯈꯤꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯤꯔꯒꯦ"꯫ ꯐꯖꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯀꯧꯗꯨꯅ ꯆꯥꯛ ꯄꯤꯖꯩ꯫ ꯑꯃꯨꯛ ꯃꯣꯏꯒꯤ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯊꯥꯖꯅ ꯀꯧꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯌꯦꯅꯈꯥꯗ ꯃꯔꯣꯏ ꯍꯦꯛꯆꯤꯟꯅꯔꯒ ꯂꯩ꯫ ꯊꯥꯖ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯅꯨꯡꯁꯤꯗꯕꯅ! ꯑꯩꯅ ꯀꯧꯔꯛꯄꯒ ꯑꯃꯨꯛ ꯉꯥꯏꯔꯤꯅꯤꯅꯦ, ꯁꯨꯛꯀꯧ ꯍꯦꯛ ꯀꯧꯗꯕꯤꯗꯅꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯎꯅꯤꯀꯣ ꯍꯧꯖꯤꯛ"꯫ ꯐꯖꯕꯤ ꯇꯞꯅ "ꯀꯔꯤꯅꯣ ꯊꯥꯖꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯃꯥꯅ ꯀꯧꯔꯛꯄ ꯉꯥꯏꯕꯗ ꯃꯔꯣꯏꯒꯁꯦ ꯂꯣꯏꯅ ꯃꯔꯨ ꯀꯣꯛꯇꯧꯔꯦ"꯫ "ꯍꯣ ꯏꯅꯝꯃ, ꯆꯥꯛ ꯊꯤꯔꯕꯣ? ꯂꯥꯛꯑꯣꯗꯅ, ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯆꯥꯛ ꯊꯥꯡꯗꯣꯛꯑꯝꯃꯦ"꯫ "ꯍꯩꯃꯥ, ꯍꯣꯏ, ꯅꯣꯏ ꯅꯃꯥꯕꯣꯛꯇꯣ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯇꯧꯍꯧꯕꯅꯦ, ꯂꯥꯛꯑꯒꯦ". ꯁꯅꯥꯅ "ꯂꯥꯛꯑꯣꯗꯅ ꯊꯥꯖ, ꯅꯣꯏ ꯅꯅꯝꯃ ꯍꯣꯏꯗꯨꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ"? ꯐꯖꯕꯤꯅ "ꯂꯥꯛꯀꯅꯤꯌꯦ, ꯂꯥꯛꯀꯅꯤ"꯫ "ꯑꯣ, ꯍꯣꯏ, ꯂꯥꯛꯑꯣꯀꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯝꯂꯒꯦ"꯫ "ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯗꯨꯝ ꯂꯥꯛꯑꯣꯀꯣ"꯫ "ꯍꯣꯏ, ꯆꯥꯔꯝꯃꯣ"꯫ ꯐꯖꯕꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯃꯅꯦꯝꯗ꯫ "ꯂꯣꯏꯗ꯭ꯔꯤꯕꯣ ꯏꯃꯥ? ꯃꯣꯏ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ"? "ꯆꯥꯍꯧꯔꯦ, ꯅꯪ ꯑꯗꯨ ꯂꯣꯏꯔꯒ ꯄꯨꯔꯛꯑꯣ꯫ ꯃꯔꯣꯏ, ꯑꯩ ꯆꯥꯛ ꯄꯨꯔꯒ ꯆꯠꯂꯝꯃꯒꯦ"꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯊꯣꯡꯕ ꯇꯟꯕꯅꯤꯅ ꯃꯣꯏꯗꯒꯤ ꯈꯔ ꯆꯥꯗ꯭ꯔꯗꯤ ꯑꯩꯕꯨ ꯏꯟꯖꯥꯡꯁꯨ ꯅꯨꯡꯇꯤꯒꯤ ꯍꯥꯎꯕ ꯊꯣꯡꯉꯤ꯫ ꯃꯣꯏꯗꯤ ꯏꯅꯦꯝꯅꯦꯅ ꯑꯩꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯆꯥꯛ ꯏꯟꯖꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯡꯕ ꯇꯟꯕꯁꯤꯕꯨ ꯀꯔꯤꯅꯣꯕ"? ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯉꯛꯏ ꯁꯅꯥꯅ꯫ "ꯀꯩ ꯍꯥꯏꯕꯅꯣ ꯐꯖꯕꯤ?
ꯏꯆꯦ ꯇꯣꯝꯕꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯁꯨꯍꯧꯔꯤꯕꯅꯦ ꯂꯥꯛꯑꯅꯤ ꯐꯅ ꯑꯗꯨꯝ ꯐꯔꯦꯗ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤꯅꯦ ꯇꯣꯝꯕꯤꯔꯩꯁꯨ ꯂꯥꯛꯑꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯀꯣꯟ ꯐꯦꯡꯉꯝꯗꯥꯏꯗꯨꯗ ꯁꯅꯥꯍꯣꯏꯒꯤ ꯀꯣꯟꯌꯥꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯃꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯄꯨꯔꯒ ꯆꯠꯀꯦ ꯇꯧꯏ ꯐꯖꯕꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯊꯝꯃꯣ ꯊꯥꯖꯒ ꯄꯨꯂꯞ ꯐꯦꯡꯉꯒ ꯄꯨꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦ ꯌꯥꯝꯗꯕꯁꯤꯗ ꯏꯃꯥꯕꯣꯛꯅ ꯁꯨꯝ ꯑꯥꯗ ꯐꯦꯡꯉꯨꯔꯁꯤꯔꯅ ꯇꯧꯕ ꯐꯦꯡꯉꯣ ꯅꯝꯃꯒ ꯏꯃꯥꯕꯣꯛꯁꯨꯕ ꯀꯣꯟ ꯑꯅꯤ ꯃꯇꯦꯛꯁꯤꯗ ꯑꯩꯈꯣꯏ ꯀꯣꯟ ꯌꯥꯝꯕꯁꯤꯗ ꯏꯃꯥꯕꯣꯛꯁꯨ ꯐꯦꯡꯕ ꯌꯥꯎꯔꯅꯤꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯅꯠꯇꯦꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯐꯖꯕꯤꯒ ꯊꯥꯖꯒꯁꯨ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯗꯨꯅ ꯐꯖꯕꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯆꯥꯛꯀ ꯆꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯑꯗꯨ ꯆꯥꯛ ꯄꯤꯖꯅꯕ ꯀꯣꯏꯀꯧ ꯀꯧꯔꯤ ꯍꯥꯏ ꯄꯥꯛꯄꯤ ꯕꯦꯝꯃ ꯇꯥꯕ꯭ꯔꯅꯦ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯊꯤꯕꯣꯡꯒ ꯑꯃꯠꯇ ꯆꯥꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯑꯌꯥꯛꯄ ꯃꯈꯣꯜ ꯑꯗꯨ ꯊꯥꯗꯣꯔꯛꯄꯒ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯄꯥꯏꯒꯩ ꯆꯦꯟꯁꯤꯜꯂꯛꯏ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯆꯍꯤ ꯑꯃꯃꯨꯛꯇꯪ ꯈꯦꯠꯅꯕꯅ ꯆꯥꯎꯕ ꯑꯗꯨꯝ ꯃꯥꯟꯅꯔꯤ ꯑꯗꯨꯅ ꯈꯠꯅꯕꯁꯨ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯆꯥꯛ ꯄꯤꯖꯔꯝꯃꯕ ꯃꯇꯨꯡ ꯐꯖꯕꯤ ꯐꯤ ꯁꯥꯕ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯤ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯆꯥꯛꯇꯤ ꯊꯣꯡꯉꯒ ꯍꯦꯟꯖꯥꯡ ꯂꯩꯕꯒꯤ ꯁꯦꯜ ꯇꯤꯡꯕ ꯄꯥꯝꯃꯨꯕꯒꯤ ꯊꯣꯡꯕ ꯇꯟꯕꯒ ꯑꯁꯣꯝꯗ ꯃꯗꯣꯝꯆꯥ ꯁꯅꯥꯍꯣꯏꯗ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯆꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕꯅ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯂꯩꯔꯛꯄꯅꯤꯅ ꯅꯨꯃꯤꯗꯥꯡꯗꯤ ꯐꯖꯕꯤ ꯍꯦꯟꯖꯥꯡꯁꯨ ꯇꯟꯅ ꯊꯣꯡꯉꯤ ꯇꯣꯝꯕꯅ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯗꯤ ꯇꯣꯝꯕꯅ ꯑꯌꯥꯝꯕ ꯊꯣꯡꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯖꯕꯤ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯒꯤ ꯅꯥꯁꯤꯟꯅꯔꯝꯃꯤ ꯍꯥꯏ ꯑꯇꯣꯝꯕꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯏꯗꯤ ꯁꯥꯟꯅꯕ ꯐꯠꯇꯦ ꯆꯠꯂꯣ ꯅꯕꯣꯛꯇꯅꯦ ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯃꯥ ꯊꯣꯡꯉꯣꯌꯨ ꯃꯃꯥꯅ ꯍꯧꯔꯦꯅ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯉꯁꯥꯏ ꯅꯦꯅꯦ ꯊꯥꯖꯒ ꯅꯣꯛꯇꯅ ꯁꯤꯡꯖꯨ ꯇꯞ ꯇꯥꯏꯅ ꯆꯥꯔꯒ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯅꯥꯔꯛꯏꯅꯣ ꯏꯃꯥ ꯍꯥꯏ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯅꯕꯣꯛꯇꯅꯦ ꯆꯥꯛꯇꯣ ꯊꯣꯡꯉꯣ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯁꯨꯝ ꯈꯨꯝꯗꯅ ꯂꯩꯅꯤꯕ ꯏꯆꯦꯗ ꯍꯥꯏ ꯑꯩ ꯇꯜꯂꯤ ꯄꯥꯈꯣꯟ ꯑꯃꯠꯇ ꯀꯥꯟꯅꯔꯣꯏꯕ ꯆꯠꯂꯣ ꯅꯆꯦ ꯀꯧꯔꯛꯑꯣ ꯑꯗꯨꯗꯤ ꯄꯥꯛꯄꯤꯅ ꯀꯩꯅꯣ ꯏꯃꯥ ꯅꯕꯣꯛꯇꯅꯦ ꯃꯃꯥꯅ ꯍꯧꯔꯦ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯄꯥꯛꯄꯤꯗꯨ ꯁꯨꯛꯇꯣꯛꯑꯒ ꯉꯁꯥꯏꯗ ꯀꯩꯝꯇ ꯇꯧꯍꯧꯗ꯭ꯔꯒ ꯀꯃꯥꯏꯅ ꯅꯥꯔꯛꯏꯅꯣ ꯏꯃꯥ ꯉꯥꯡꯈ꯭ꯔꯦꯗꯍꯦ ꯀꯔꯤꯅꯣ ꯍꯥꯏꯗ ꯍꯥꯏꯔꯁꯨ ꯆꯠꯂꯣ ꯈꯨꯕꯥꯛ ꯆꯥꯅꯤꯀꯣ ꯅꯣꯏ ꯁꯣꯝꯗ ꯇꯣꯝꯕꯤꯔꯩ ꯑꯗꯨ ꯃꯅꯥ ꯑꯗꯨ ꯐꯛꯂꯥꯡꯗ ꯅꯞꯁꯤꯜꯂꯒ ꯉꯁꯥꯏꯗꯒꯤ ꯃꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯤ ꯃꯁꯨ ꯅꯨꯄꯤ ꯑꯍꯜꯅ ꯊꯣꯡꯖꯜꯗꯩ ꯊꯣꯛꯂꯛꯄꯗ ꯃꯕꯣꯛꯅ ꯐꯛꯂꯥꯡꯗ ꯅꯞꯁꯤꯜꯂꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯏ ꯍꯣꯏ ꯃꯥ ꯈꯪꯉꯦ ꯀꯔꯤꯅꯣ ꯕꯨꯕꯣ ꯅꯪꯕꯨ ꯕꯨꯠꯀ ꯆꯪꯉꯕꯣ ꯃꯣꯏ ꯁꯥꯃꯨꯒꯤ ꯃꯕꯣꯛ ꯑꯗꯨꯃꯥꯏꯅ ꯆꯥꯔꯝꯗꯥꯏꯗ ꯕꯨꯠ ꯆꯪꯗꯦ ꯍꯥꯏꯕꯗꯣ ꯇꯣꯝꯕꯤꯔꯩ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯏꯑꯥ ꯇꯧꯗꯨꯅ ꯅꯃꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯍꯧꯔꯦ ꯍꯥꯏꯌꯣꯌꯦ ꯕꯨꯕꯣꯛꯅ ꯆꯥꯛ ꯊꯣꯡꯉꯣꯌꯦ ꯕꯣ ꯆꯥꯛ ꯂꯥꯝꯃꯦ ꯊꯣꯡꯉꯣ ꯏꯟꯖꯥꯡꯁꯨ ꯅꯣꯏꯗꯤ ꯄꯥꯕ ꯂꯥꯛꯇ꯭ꯔꯤꯈꯩ ꯁꯨꯛꯊꯣꯡ ꯊꯣꯡꯗꯦ ꯀꯔꯤ ꯅꯃꯥꯕꯨ ꯅꯥꯔꯤꯕ ꯉꯁꯥꯏ ꯊꯥꯖꯍꯣꯏꯗ ꯃꯌꯥꯗꯤ ꯌꯥꯝꯅ ꯍꯤꯒꯠꯈꯤꯗꯥꯏꯅꯦ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯁꯤꯗ ꯈꯪꯅꯥ ꯅꯥꯏꯗꯅ ꯃꯥꯗꯣ ꯑꯁ ꯃꯤꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯒ ꯁꯨꯝ ꯉꯥꯡꯒꯂꯦ ꯍꯣꯏ ꯕꯨꯕꯣꯛ ꯊꯣꯡꯉꯒꯦ ꯇꯣꯝꯕꯤꯔꯩ ꯆꯥꯛ ꯊꯣꯡꯕ ꯇꯟꯅ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯈꯛꯇꯅꯤ ꯃꯥꯅ ꯊꯣꯡꯉꯤꯕ ꯍꯦꯟꯖꯥꯡꯗꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯑꯒ ꯊꯣꯡꯖꯔꯅꯤꯅ ꯃꯥꯁꯨ ꯃꯈ꯭ꯋꯥꯡ ꯅꯥꯕ ꯁꯥꯁꯤꯟꯅꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤꯔꯩ ꯍꯥꯏ ꯑꯆꯧꯕꯤ ꯆꯥꯛ ꯂꯥꯝꯃꯗꯤꯅꯦ ꯀꯔꯤꯅꯣ ꯊꯨꯝ ꯇꯣꯠꯂꯒꯔ ꯀꯔꯤꯅꯣ ꯆꯥꯔꯣ ꯅꯄꯥ ꯂꯥꯛꯑꯒ ꯍꯦꯟꯖꯥꯡꯗꯣ ꯀꯩꯅꯣꯃꯥꯏꯅ ꯊꯣꯡꯖꯔꯅꯤ ꯏꯕꯣꯛꯅꯦ ꯈ꯭ꯋꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡ ꯊꯥꯔꯤꯕ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈꯤ ꯕꯦꯃꯅ ꯑꯁ ꯀꯩꯅꯣ ꯏꯕꯣꯛ ꯊꯨꯝꯒ ꯀꯃꯥꯏꯅ ꯇꯣꯠꯂꯒ ꯆꯥꯗꯣꯏꯅꯣ ꯑꯩ ꯇꯜꯂꯦ ꯏꯃꯥ ꯕꯨꯕꯣꯛꯅ ꯆꯥꯛ ꯂꯣꯏꯈ꯭ꯔꯦ ꯏꯟꯖꯥꯡꯁꯦ ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯕ ꯉꯝꯃꯣꯏꯌꯦꯕ ꯐꯖꯕꯤ ꯏꯁꯧ ꯇꯧꯔꯒ ꯉꯝꯗ꯭ꯔꯒ ꯇꯣꯛꯑꯣ ꯊꯨꯝ ꯇꯣꯠꯂꯒ ꯆꯥꯎ ꯅꯣꯏ ꯅꯕꯣꯛꯁꯤꯁꯨꯅꯦ ꯏꯟꯖꯥꯡꯁꯦ ꯀꯩꯅꯣ ꯊꯤꯔꯒ ꯀꯣꯛ ꯊꯣꯡꯕ ꯌꯥꯕꯁꯦ ꯑꯩꯅ ꯊꯣꯡꯕ ꯑꯣꯏꯗꯤꯅꯦ ꯉꯁꯥꯏꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯂꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯃꯕꯨꯛꯁꯦ ꯀꯥꯏꯕ ꯃꯈꯩ ꯆꯥꯅꯤꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯕꯦꯝꯃ ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯔꯣ ꯄꯥꯕꯅꯅꯦ ꯉꯃꯣꯛ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯣ ꯉꯥꯏꯔꯣ ꯆꯥꯛꯁꯨ ꯄꯥꯕ ꯂꯥꯛꯑꯒ ꯆꯥꯔꯁꯤ ꯑꯁ ꯑꯩꯗꯤ ꯄꯨꯛ ꯂꯥꯝꯃꯤ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯤ ꯃꯕꯣꯛꯁꯨ ꯃꯃꯥꯁꯨ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯑꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯍꯜꯂꯛꯄꯗ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯒꯨꯝꯅ ꯏꯃꯝ ꯃꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯂꯥꯟꯒ ꯂꯥꯛꯑꯝꯕꯖꯥꯠꯂꯣ
ꯀꯩꯅꯣ ꯃꯣꯏꯒ ꯏꯃꯝ ꯃꯝꯃꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯉꯛꯇꯨꯅ ꯐꯖꯕꯤꯕꯨ ꯀꯧꯏ꯫ ꯍꯩ ꯐꯖꯕꯤ, ꯁꯛ ꯈꯛꯇꯪ ꯐꯖꯕꯤ, ꯃꯅꯨꯡ ꯌꯧꯗꯕꯤ, ꯅꯣꯏ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ? ꯐꯖꯕꯤ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯔꯝꯗꯦ, ꯇꯨꯝꯖꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯑꯣꯏꯅ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯇꯣꯝꯕꯤꯔꯩꯅ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ? ꯀꯩꯅꯣ ꯏꯃꯥ, ꯃꯩꯒ ꯑꯃꯠꯇ ꯊꯥꯟꯗ꯭ꯔꯤꯕꯁꯤꯅ? ꯐꯖꯕꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯈꯩꯗꯤ? ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ. ꯇꯨꯝꯕꯨ ꯇꯨꯝꯃꯝꯃꯅꯤꯗ ꯏꯕꯨꯡꯉꯣ. ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯇꯧꯔꯝꯕꯅꯤ ꯑꯉꯥꯡꯁꯤꯡꯗꯣ꯫ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ? ꯑꯩꯅ ꯉꯁꯥꯏꯅ ꯐꯖꯕꯤꯗ ꯑꯩ ꯊꯦꯡꯉꯛꯀꯅꯤ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯃꯥꯏꯅ ꯏꯟꯖꯥꯡ ꯂꯩꯔꯒ ꯍꯜꯂꯛꯑꯣꯏ, ꯏꯟꯖꯥꯡꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯀꯩꯅꯣ ꯂꯩꯔꯒ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯣꯅ ꯐꯖꯕꯤꯗ ꯍꯥꯏꯔꯝꯃꯒ ꯀꯔꯤꯅꯣꯕ? ꯈꯪꯗꯦ, ꯅꯥꯔꯦꯌꯦ. ꯆꯥꯛꯇꯨꯗꯤꯅꯦ ꯑꯩꯅ ꯊꯣꯡꯉꯕꯅꯤ, ꯏꯟꯖꯥꯡꯗꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯀꯔꯤꯅꯣ ꯏꯃꯥ? ꯏꯟꯖꯥꯡꯗꯣ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯑꯣ ꯏꯃꯥꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟꯅꯗꯕꯤ ꯆꯪꯈꯤ ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯇꯨꯅ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯏꯁꯥꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯖꯗꯧꯔꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯣꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯏꯟꯁꯥꯡꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯣꯝꯕꯅ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥꯕꯨ ꯍꯧꯗꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯩ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥ ꯑꯩ ꯃꯃꯥꯡ ꯈꯨꯔꯥ ꯆꯥꯎꯊꯣꯏ ꯍꯣꯏꯒ ꯂꯪꯕꯩ ꯆꯠꯂꯅꯤ꯫ ꯅꯨꯡꯗꯥꯡ ꯆꯥꯛ ꯊꯣꯡꯕ ꯇꯟꯅꯕꯗꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯔꯥ ꯍꯦꯟꯒꯅꯤ꯫ ꯏꯃꯥꯁꯨ ꯌꯥꯝ ꯁꯣꯟꯕ ꯅꯠꯇꯦ, ꯐꯖꯕꯤ ꯅꯕꯥꯅꯤ ꯑꯃꯨꯛ ꯁꯤꯟꯅꯔꯒ ꯊꯣꯡꯉꯨ, ꯑꯉꯥꯡ ꯆꯔꯥ ꯍꯦꯜꯍꯟꯒꯅꯨꯀꯣ ꯏꯃꯥ꯫ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯤꯅ, ꯉꯁꯥꯏꯇꯕꯨ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯇꯧꯋꯦꯅ ꯏꯃꯥꯗ ꯊꯣꯡꯍꯟꯕꯒꯤ ꯋꯥꯅꯤ꯫ ꯍꯣꯏꯅꯦ, ꯊꯣꯡꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯆꯥꯛꯈꯛ ꯊꯣꯡꯕꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯏꯃꯥꯗꯤ ꯍꯧꯒꯠꯂꯒꯦ, ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯥꯛ ꯂꯣꯏꯁꯤꯟꯕ ꯌꯥꯎꯗꯅꯕ ꯍꯧꯒꯠꯈꯤ꯫ ꯐꯖꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯩ ꯅꯥꯔꯦ ꯍꯥꯏꯕꯒꯤꯅꯦꯕ ꯀꯣꯟꯁꯦ ꯂꯣꯏꯁꯤꯟꯕ ꯇꯟꯕꯒꯤ ꯇꯧꯁꯤꯟꯅꯗꯅ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯍꯣꯏ ꯏꯃꯥ, ꯐꯖꯕꯤ ꯅꯪ ꯈꯔ ꯂꯣꯏꯁꯤꯜꯂꯨꯀꯣ꯫ ꯑꯩ ꯉꯝꯃꯣꯏ, ꯉꯁꯥꯏꯗꯒꯤ ꯆꯥꯛꯀ ꯊꯣꯡꯗꯕ ꯃꯈꯩ ꯅꯥꯗꯅ ꯇꯨꯝꯃꯒ ꯂꯩꯔꯤꯕ ꯑꯩꯁꯦ ꯂꯨꯈꯥꯛ ꯂꯣꯏꯁꯤꯜꯂꯨ ꯀꯥꯏꯅꯒ꯫ ꯐꯦꯠ ꯍꯥꯏꯗꯨꯅ ꯐꯖꯕꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯇꯣꯝꯕ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯪꯐꯩ ꯆꯠꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯐꯖꯕꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯍꯧꯒꯠꯂꯛꯂꯒ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯇꯥꯇꯣꯟ ꯆꯠꯇꯣꯔꯕꯣ? ꯆꯥꯛꯀ ꯆꯥꯔꯣꯏꯗ꯭ꯔꯣ? ꯆꯥꯅꯤ, ꯆꯥꯛ ꯂꯥꯝꯃꯛꯑꯕ꯭ꯔꯣ ꯅꯪ? ꯂꯥꯝꯗꯦꯗ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯝꯃꯕꯣ? ꯅꯣꯏ ꯏꯃꯥꯒꯤ ꯆꯥꯛꯂꯣ? ꯑꯩ ꯉꯁꯤ ꯂꯪꯕꯩ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ? ꯍꯩꯃꯥ, ꯑꯩꯗꯤ ꯕꯥꯄꯨ ꯑꯣꯏꯔꯨꯗ꯭ꯔꯤ꯫ ꯏꯗꯣꯝꯆꯥ ꯁꯅꯥꯍꯣꯏꯗꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯈꯔ ꯂꯧꯔꯨꯔꯒꯦ, ꯈꯔ ꯆꯥꯈ꯭ꯔꯣ, ꯑꯩꯁꯨꯈꯔ ꯆꯥꯍꯧꯒꯦꯕ꯫ ꯅꯃꯥꯏꯗꯣ ꯏꯀꯥꯏꯖꯗ꯭ꯔꯣ? ꯃꯤꯒꯤ ꯆꯥꯛꯁꯪꯗ ꯃꯅꯝ ꯅꯝꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯍꯧꯒꯠꯂꯣ, ꯑꯩ ꯊꯦꯡꯉꯦ, ꯊꯣꯛꯑꯒꯦ꯫ ꯆꯥꯛ ꯊꯣꯡꯕꯗꯣ ꯏꯃꯥꯒ ꯂꯧꯇꯥꯅꯔꯒ ꯂꯩꯒꯅꯨ, ꯑꯉꯥꯡꯁꯤꯡꯁꯦ ꯅꯥꯔꯒ ꯆꯔꯥ ꯍꯦꯜꯂꯒ ꯂꯩꯍꯟꯒꯅꯨ꯫ ꯇꯣꯝꯕ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯏꯕꯨꯡꯉꯣ ꯅꯪ ꯊꯣꯛꯂꯛꯑꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯥꯛ ꯊꯣꯡꯕꯗꯣ ꯂꯧꯇꯥꯅꯒꯅꯨꯀꯣ, ꯏꯃꯥꯁꯨ ꯌꯥꯝ ꯑꯍꯟꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯃꯤꯒꯤꯗꯤ ꯃꯃꯧ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯌꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯎꯒꯥꯏ ꯇꯛꯑꯦ꯫ ꯏꯃꯥꯕꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯥꯛ ꯊꯣꯡꯂꯛꯄ꯭ꯔꯅꯦ? ꯄꯥꯕꯒ ꯑꯩꯒꯗꯅ ꯊꯣꯡꯂꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩ ꯊꯦꯡꯉꯤꯁꯦ, ꯏꯃꯥꯅ ꯀꯔꯤꯅꯣ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣ, ꯈꯨꯔꯥꯗꯣ ꯉꯥꯏꯔꯝꯃꯅꯤ꯫ ꯈꯨꯠꯄꯥꯏ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯈꯤꯇ ꯄꯤꯔꯝꯃꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥ, ꯁꯤ ꯈꯔꯁꯦ ꯄꯥꯏꯍꯧꯔꯣ, ꯁꯦꯜꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ, ꯉꯔꯥꯡ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯕꯗꯨꯒꯤꯁꯨ꯫ ꯏꯃꯥꯅ ꯁꯤꯖꯤꯟꯅꯤꯡꯉꯒꯅ ꯐꯖꯕꯤꯗꯒꯤ ꯑꯗꯨꯝ ꯍꯪꯉꯣ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯃꯇꯨꯅꯤꯅ ꯂꯤꯛꯏꯕ ꯈꯨꯂꯤꯛꯁꯤꯒ ꯃꯇꯨꯗꯒꯤ ꯂꯧꯒ ꯀꯥꯏꯗꯅꯒ ꯌꯥꯝ ꯄꯤꯔꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯈꯪꯍꯧꯗꯦ꯫ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯊꯪꯅꯕꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯧ, ꯆꯥꯛ ꯈꯔ ꯊꯣꯡ ꯇꯧꯗꯨꯅ ꯃꯤꯅ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯆꯞ ꯆꯥꯅ ꯆꯪꯗꯨꯅ ꯆꯥꯕ ꯑꯗꯨꯝ ꯌꯥꯎꯁꯜꯂꯝꯃꯤ꯫ ꯁꯅꯥꯒ ꯊꯥꯖꯒꯁꯨ ꯐꯖꯕꯤ ꯍꯣꯏꯅ ꯑꯗꯨꯝ ꯆꯥꯛ ꯆꯥꯕ ꯌꯥꯎꯕꯗꯨꯗ ꯏꯟꯁꯥꯡ ꯀꯣꯟꯅꯗꯕꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯊꯣꯡꯖꯤꯜꯂꯝꯃꯤ꯫ ꯃꯣꯏ ꯃꯅꯤ ꯃꯃꯧꯒꯤ ꯆꯥꯛꯁꯤ ꯁꯅꯥꯍꯣꯏꯗ ꯍꯥꯞꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯆꯥꯛꯀꯤ ꯃꯍꯨꯠ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯆꯣꯏ ꯑꯄꯥ ꯄꯪꯆꯥꯗ ꯆꯥꯕꯅ ꯆꯥꯛ ꯆꯥꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯝꯗꯦ꯫ ꯊꯥꯖ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯥꯖ ꯏꯟꯁꯥꯡ ꯀꯟꯅ ꯃꯜꯂꯤ꯫ ꯐꯖꯕꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯐꯨ ꯊꯔꯣ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯆꯪꯉꯛꯏ꯫ ꯊꯥꯖ, ꯁꯤꯁꯦ ꯕꯣꯔꯥ ꯍꯧꯔꯛꯑꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯗꯣ ꯈꯤꯇꯪ ꯄꯤꯔꯛꯑꯣ꯫ ꯀꯗꯥꯏꯗꯒꯤ ꯈꯨꯠꯂꯛꯏꯅꯣ ꯁꯤꯅ? ꯀꯥꯏꯗꯩꯅꯣꯍꯦ, ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯤꯗꯨꯗꯤ꯫
ngasai namabong hinglakpani khara piro borado aisu sak thangalukige boraga sara dawni ngasidi hoi nama loiraga kauragi hinjang do yamadi tingkot masa ama piro namabok to mahi yaudridi saba yadi mahi gibu isinga thunga totlaga sarsu yai kainu nama phajabi noksinaduna haima adumain hairasira piro ko ai setlagi asi hairamduna phajabi chatkhre thaja sauningna kari mongnoba maninga chap hek mani hinjang thongba asumna tanbisibo tatol laidi kandadi tatona adum thongi ma laitabadina manem siga tanba chap manadana tanba tanadana leiri kaino nangna sak thongi di haidadana swai sida ngangdana mung leiramsina ho ima bokna laphu tharo se he e ada sigi majet se piramiba bora howna majet si khak bora howraga kanana saraga kanana yengdoiba moigi khak howraga piro haini oirumgani bora khak nate ima boki namada injang tingkot macha amasu piro oi kadino moigi maning mamau sibo sak thongba asuk yamna tanbasibo asi haiduna sana thajana thongiba sak adu mating pangsili asomda tombire phamungda tumduna lei phajabi sau lauraga chak thongi sakse saramdai dadi bora amasan sakti thongingdeba kari hanubino basibo nongale numit tare suk chong gi thongdabani thaja hoida saramdai ai dom sangagane saba yawba he sarai helaniba masigi hanubise tombire adu taraduna phamungda hitlambadagi hawalei karino mo nang saksi khak thongbada yamna warabro injang ni thongo haididana aiso ai goi sana hoidigi adum lawro na haidi mi khwai mauga manadi ni na sak suk yamna thongingdabasibo karino phajabi sauduna phok hawalaga is haha noktum noksani ne ima die yamna tandabini ko sak thongbase nong phong nganbadagi numit taba phawba lekai goiba yaba goirani napang thingadre hairaganda phamungsida maining kunbidawna leirani aigi iteng maset ama bhawa tawbiba nateba ho ngamdre aisu imai bima machinna si asok yamna kanba aina nangi nateng bangdi kaini die kaino nasa ani senari basidi hoi yare khangjare angang singse gyan loina tarabani matopta thadokpadane adum pangsana sanaraga leibase senai kainaga ho tajaningdre khoi hai nasindo yamna kalakanu nangna nasinaba kandadi aisu sak thongbidibadudi ho adunane imana angang saklamena ningai tawbadugine taningdabagi thoningdana thongbadi oiramoi asi hairamduna phet haidokduna changki kari mauno machin asok yamna kanbasibo silakpa kandadi is masaksina lam yongna phajasile yamnaga gyan tabiga malure adugadi pura tinjangbi oirame phajabi chaksangdagi laurei ho adaidane sitra kuptra yengduna leirano sak loide hijanga boraga do laururo hoi ima satki asi haiduna sana hoidagi henjang laururaga charami mathangi numitni tombirei yahongan hawatuna sana hoida cha thaktawi wari sajanaduna cha loiba ngai thaja kari henjang ne isana semi badubo ngasidi paba halakani haige aduna imana kaitheldagi nga leiba chatki nga thongdine tombirei wakhalda khalli asomda su sak thongmoi sida sase thakpa loiraga moide hekta sa thoge asumna khanduna noksinaduna hai haima naba hala adoiro haisibo ima bo se changai bada waramani sakle horabro inamana kada aidagi noda tumba bawwa hawalongiro noina namohoidi sanado hinjang napi khara pairaga changi thaja naba lai isinga sabado amukta piruchu nabana ne nga semba loiraga iru lujanaba hoima ibungo mani bo la abro hoi ise la e noigi bo sakwe horabro kadai de gisa ngoda sa phawwa sida thakba la ibasini ihe phasabi bo narabro kadai de na banoda sak thongba tanbagi ne tumjin nari bane aina thongba ngai diba mo ama oibagi nong mata ya hongana hogatana thabak sima loisingani haiba laitrabani ma haima sak tudi isena thongbirodana injang di aikhoi digi hana gum adum lauro ngamdeda khwangse na bana ahallu silakpagi
ꯅꯣꯏꯒꯤꯅꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯨꯗ ꯏꯆꯦꯕꯨ ꯈꯔ ꯀꯧꯔꯛꯑꯣ ꯑꯩ ꯆꯠꯂꯦꯀꯣ ꯀꯧꯔꯛꯎꯀꯣ ꯁꯅꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯔꯩ ꯊꯣꯛꯈꯤ ꯁꯅꯥ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯒꯤ ꯍꯧꯅꯕꯤ ꯀꯩꯁꯨꯝ ꯈꯟꯗꯗꯅ ꯃꯆꯥꯅꯨꯄꯤꯅ ꯁꯦꯝꯃꯝꯕ ꯍꯦꯟꯖꯥꯡ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯇꯣꯝꯕꯤꯔꯩ ꯃꯅꯤꯒ ꯑꯃꯨꯛ ꯊꯦꯡꯅꯩ ꯏꯇꯩꯃ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯍꯥ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯍꯦꯛ ꯍꯧꯗ꯭ꯔꯤ ꯏꯃꯧꯒ ꯍꯩꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤꯗꯅ ꯏꯇꯩꯃ ꯅꯅꯥꯎ ꯅꯨꯄꯤꯅ ꯉꯥꯒ ꯊꯣꯡꯅꯤꯌꯦ ꯇꯣꯝꯕꯤꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯣꯏ ꯂꯣꯏꯔꯒꯅꯦ ꯍꯦꯛ ꯀꯧꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯐꯖꯕꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯄꯤꯕ ꯅꯠꯇꯦ ꯑꯗꯨꯝ ꯇꯨꯝꯗꯅ ꯂꯩꯊꯣꯛꯏ ꯃꯅꯦꯝꯅ ꯀꯧꯕꯒ ꯇꯥꯗꯕ ꯃꯈꯩ ꯇꯨꯝꯗꯅ ꯂꯩꯊꯣꯛꯑꯝꯃꯤ ꯃꯅꯦꯝ ꯇꯣꯝꯕꯤꯔꯩꯁꯨ ꯀꯧꯕ ꯂꯦꯞꯇꯦ ꯃꯅꯤ ꯃꯃꯧꯁꯤ ꯆꯥꯛ ꯊꯣꯡꯕꯗ ꯂꯥꯎꯇꯥꯅꯔꯕꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯔꯝꯗꯥꯏꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯖꯥꯠꯅꯤ ꯍꯥꯏ ꯐꯖꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯃꯤ ꯃꯤ ꯆꯥꯛ ꯆꯥꯍꯧꯗꯧꯔꯦ ꯀꯔꯤꯅꯣ ꯑꯩ ꯃꯣꯔꯣꯛ ꯃꯦꯠꯄꯤꯔꯛꯑꯒꯦ ꯆꯥꯛ ꯈꯛꯇ ꯑꯃꯨꯛꯇꯅꯦ ꯊꯥꯡꯒꯠꯂꯨꯃꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯃꯤ ꯐꯖꯕꯤ ꯃꯤꯒꯤꯗ ꯆꯥꯕ ꯆꯠꯇꯧꯔꯦ ꯇꯥꯕꯗꯒꯤ ꯃꯃꯤꯠ ꯐꯠ ꯁꯤꯡꯗꯨꯅ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯣꯏꯒꯤꯕꯣ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕꯗꯤ ꯆꯥꯒꯟꯕꯅꯤꯁꯦ ꯍꯣ ꯅꯣꯏ ꯅꯇꯩ ꯃꯅꯤꯗꯣ ꯂꯥꯛꯑꯦ ꯑꯗꯨꯅ ꯉꯥ ꯊꯣꯡꯍꯧꯏ ꯅꯇꯩꯅꯅꯦ ꯑꯩꯕꯨ ꯆꯥꯖꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯅꯅꯦ ꯅꯪ ꯍꯧꯗꯣꯛꯄ ꯂꯥꯛꯏꯕꯁꯤꯡ ꯑꯁ ꯏꯃꯥꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯕꯁꯨ ꯃꯤꯒꯤꯗ ꯆꯥꯔꯝꯗꯥꯏꯗꯗꯤ ꯅꯃꯧꯁꯦ ꯅꯨꯡꯁꯤꯔꯤꯕ ꯑꯗꯨꯕꯨꯗꯤ ꯏꯃꯥꯁꯨ ꯑꯩꯅ ꯃꯣꯏꯗ ꯆꯥꯔꯝꯗꯥꯏꯗ ꯑꯗꯨꯝ ꯀꯧꯔꯛꯏꯗꯨꯅꯤ ꯆꯥꯛ ꯊꯣꯡꯕ ꯇꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯒꯤꯗ ꯆꯥꯕ ꯌꯥꯍꯧꯕ ꯇꯥꯕꯅꯤ ꯑꯗꯨꯝ ꯍꯣ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯆꯥꯛꯇꯣ ꯈꯖꯤꯛꯇ ꯊꯣꯡꯒꯠꯂꯨ ꯍꯣꯏ ꯏꯃꯥ ꯌꯣꯡꯆꯥꯛꯁꯦ ꯁꯤꯡꯖꯨ ꯁꯨꯔꯒ ꯍꯦꯛ ꯄꯨꯁꯤꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯁꯅꯥꯍꯣꯏꯗ ꯑꯌꯨꯛ ꯈꯛꯇ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯐꯖꯕꯤꯒꯤ ꯅꯨꯄꯥ ꯇꯣꯝꯕ ꯂꯪꯐꯩꯗ ꯂꯩꯈꯤꯕ ꯑꯗꯨꯁꯨ ꯉꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯄꯤ ꯏꯃꯥ ꯅꯣꯏ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯇꯥꯇꯣꯟ ꯅꯪꯗꯤ ꯄꯥꯎꯁꯨ ꯀꯩꯝꯇ ꯄꯤꯔꯛꯇꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤꯗꯤ ꯏꯆꯦ ꯁꯅꯥꯍꯣꯏꯗ ꯆꯥꯛ ꯍꯥꯞꯄꯣ ꯍꯥꯏꯈ꯭ꯔꯦ ꯇꯥꯇꯣꯟꯁꯨ ꯆꯥꯕ ꯌꯥꯎꯒꯦꯗꯤ ꯂꯥꯛꯑꯣ ꯌꯥꯎꯔꯣꯏ ꯍꯥꯏꯔꯒꯅ ꯁꯤꯗ ꯊꯣꯡꯉꯒ ꯆꯥꯍꯧꯔꯣ ꯑꯩ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯧꯕ ꯂꯩꯕ ꯊꯦꯡꯉꯕ ꯇꯣꯝꯕ ꯊꯕꯛ ꯋꯥꯅꯒ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯇꯟꯕꯒ ꯃꯁꯥꯅ 이루 마이텔루 자자라가 싹 통부 쌍그리 파자비 아솜다 짝 짜바 로이라가 마밤도 셋버기 로신 박장아이 타토안 이마 싹사 허리버니 박비제 아이가 잣라니 비에마디에 마보컬 해오게 하이버니 낭수 라아버니나 카랄레 미네로 아이에 누밋 망하니 뭐 사카우버 파우바 레이라까니 루홍보도 야오로 아두가 사카우보도디에 누밋두다 아무 쌀로다나 누밋 깨아노 나밤도 레이도시보 누밋 따룩 카타니바 타토안 ꯏꯄ꯭ꯋꯥꯒꯤ ꯑꯣꯏꯕꯒꯤ ꯃꯤꯔꯣꯜꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨꯕ ꯁꯤꯗ ꯀꯅꯥ ꯂꯩꯗꯅꯣꯕ ꯅꯪꯅ ꯊꯕꯛꯀ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯅ ꯅꯨꯃꯤꯠ 5ꯅꯤ ꯅꯄꯥꯝꯗ ꯂꯩꯔꯨꯗꯧꯔꯤꯕꯗꯨꯕꯣ ꯑꯩ ꯍꯥꯏꯔꯦ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯑꯃꯨꯛ ꯆꯠꯂꯅꯤ ꯅꯪ ꯑꯩꯅ ꯌꯥꯏꯌꯦꯅ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ ꯑꯁ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯏꯁꯧꯒ ꯂꯥꯡꯁꯤꯟꯕꯤꯔꯛꯀꯅꯨꯗ ꯑꯩꯁꯦ ꯏꯁꯧ ꯂꯥꯡꯕ ꯇꯥꯔꯕ ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡꯒꯤꯁꯨ ꯑꯩꯅ ꯍꯣꯠꯅꯧ ꯍꯥꯏꯔꯣ ꯊꯕꯛꯁꯨ ꯁꯨꯕ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯊꯣꯡꯖꯔꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯔꯤꯔꯕ ꯀꯩꯅꯣ ꯇꯥꯇꯣ ꯅꯉꯣꯟꯗ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯒꯦ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯣ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ ꯏꯃꯥꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯅꯍꯥꯟꯋꯥꯏꯗꯒꯤ ꯍꯧꯅ ꯄꯥꯕꯅ ꯊꯣꯡꯉꯒꯗ ꯂꯥꯛꯄꯅꯤꯅꯦ ꯑꯩꯅ ꯄꯥꯕꯗ ꯅꯣꯛꯅꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯆꯨꯔꯨꯡꯉꯦꯗꯅ ꯑꯩꯒ ꯏꯃꯥꯒꯗꯤ ꯆꯥꯡꯗꯝꯅꯕꯤꯔꯛꯀꯅꯨ ꯑꯩ ꯆꯥꯛꯇꯤ ꯑꯗꯨꯝ ꯊꯣꯡꯉꯤꯗꯅ ꯍꯣ ꯊꯣꯡꯉꯦ ꯆꯥꯛꯇꯤ ꯊꯣꯡꯉꯤ ꯏꯟꯖꯥꯡꯅ ꯏꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯔꯒꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯍꯟꯗꯣꯛꯑꯁꯤ ꯑꯩ ꯊꯦꯡꯉꯦ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯕꯦꯝꯃꯗꯣ ꯃꯃꯥꯡꯂꯣꯝꯗ ꯁꯥꯟꯅꯔꯝꯒꯅꯤ ꯀꯧꯁꯤꯜꯂꯣ ꯈꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯀꯧꯗꯨꯅ ꯃꯄꯥꯝꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯈꯤ ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯃꯤꯠ 5ꯅꯤꯗꯨ ꯃꯃꯥꯁꯨ ꯆꯥꯛ ꯁꯨꯡꯊꯣꯡ ꯊꯣꯡꯗꯦ ꯃꯥꯗꯤ ꯊꯕꯛ ꯆꯠꯀꯗꯕꯅꯤ나 ꯃꯁꯥꯅ ꯊꯣꯡꯕ ꯇꯥꯔꯝꯃꯤ ꯇꯣꯝꯕ ꯊꯕꯛ ꯆꯠꯅꯕ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯅꯔꯤ ꯁꯤꯡꯁꯤꯁꯨꯕ ꯊꯨꯔꯛꯑꯗꯤ ꯆꯥꯛꯂꯛꯑꯔꯣꯏꯗꯧꯅꯤ ꯍꯣ ꯄꯥꯕ ꯑꯩꯅ ꯄꯥꯕꯗ ꯅꯣꯛꯅꯈꯤꯕꯗꯣ ꯏꯃꯥꯒꯨꯝꯕꯤꯗꯤ ꯂꯧꯔꯣꯏ ꯍꯥꯏꯗꯅ ꯅꯆꯥ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯄꯥ ꯀꯧꯔꯒ ꯈꯣꯡꯉꯤꯕꯗꯨꯅ ꯀꯨꯏꯔꯒ ꯑꯩꯁꯦ ꯄꯥꯕ ꯂꯩ ꯑꯗꯨꯅ ꯄꯥꯕ ꯅꯤꯡꯁꯤꯡꯂꯛꯑꯝꯕꯅꯤ ꯇꯣꯝꯕꯤ ꯀꯞꯂꯤ ꯑꯁ ꯃꯣꯏ ꯄꯥꯕ ꯅꯪꯅꯅꯦ ꯁꯤꯒꯟꯗꯣꯏ ꯍꯦꯛ ꯇꯧꯔꯗꯅ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯍꯥꯎꯕꯅꯤꯗ
이마우 라이 가이드나가 누가이가드라 하이르가 이디 호가이데 이니 모임 바빠 ꯇꯣꯝꯕ ꯃꯃꯥꯅ ꯀꯞꯄꯤꯅꯦꯅ ꯇꯧꯔꯤꯗꯨ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ ꯁꯤꯡꯒ ꯆꯥꯛꯇꯕꯒꯤ ꯊꯕꯛꯀ ꯊꯦꯡꯕꯒꯤ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯑꯒ ꯀꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯌꯦ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯀꯧꯔꯛꯀꯦ ꯑꯩꯁꯦ ꯅꯆꯥꯅꯨꯄꯥꯁꯦ ꯊꯕꯛ ꯊꯦꯡꯉꯦ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯀꯞꯁꯤꯜꯂꯛꯈꯤꯅꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯆꯠꯂꯣ ꯀꯔꯤꯅꯣ ꯍꯩ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯑꯩ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯕ ꯅꯆꯥ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯕ ꯃꯆꯤꯟꯗꯁꯨ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤꯁꯦ ꯈꯪꯉꯤꯅꯦꯕ ꯃꯃꯧ ꯅꯨꯄꯤꯁꯦ ꯂꯩꯇꯦ ꯈꯪꯉꯗꯤ ꯆꯥꯛꯁꯦ ꯃꯥꯅ ꯈꯔ ꯊꯣꯡꯕꯤ ꯌꯥꯏꯌꯦꯕ ꯏꯟꯖꯥꯡꯅ ꯑꯩꯅ ꯊꯣꯡꯉꯁꯨ ꯍꯥꯏ ꯅꯨꯄꯤꯗꯧꯅꯅꯦ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯟꯅ ꯂꯩꯔꯅꯨ ꯅꯪꯒꯤ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯗꯨꯅꯅꯦ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯗꯒꯤ ꯃꯄꯥꯝꯗ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯕꯗꯨꯗ ꯂꯩꯈ꯭ꯔꯦꯗꯅ ꯐꯔꯣꯏꯗꯧꯔꯤꯌꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯔꯩ ꯑꯗꯨ ꯊꯣꯛꯈ꯭ꯔꯤ ꯇꯣꯝꯕ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯒ ꯆꯥꯃꯤꯟꯅꯩ ꯊꯕꯛ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯂꯨꯈꯥꯛꯇꯨꯗꯤ ꯃꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯒ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯤ ꯑꯁꯣꯝꯗ ꯐꯖꯕꯤꯁꯨ ꯃꯄꯥꯝꯗ ꯂꯩꯔꯤꯅꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯧ ꯑꯅꯧꯕꯤ ꯑꯗꯨꯗ ꯃꯥꯅ ꯄꯥꯎꯇꯥꯛ ꯄꯤꯗꯨꯅ ꯂꯩ ꯍꯥꯏ ꯅꯨꯡꯁꯤꯌꯥ ꯃꯧ ꯑꯅꯧꯕꯤꯅꯕꯨ ꯌꯥꯍꯧ ꯑꯗꯨꯛ ꯌꯥꯝꯅ ꯊꯦꯡꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏꯒꯤꯅꯦ ꯁꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯍꯧꯒꯠꯂꯒ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤꯕ ꯆꯥꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯑꯣꯏꯔꯣꯏꯌꯦ ꯃꯧꯄ꯭ꯋꯥꯅ ꯃꯆꯦꯅ ꯉꯥꯡꯉꯤꯕ ꯑꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯌꯦꯡꯗꯨꯅ ꯁꯈꯦꯅ ꯌꯥꯔꯦꯗ 이제부 시대 레이디간데기 하우나 이제는 통보 싹디 라이드나 싸파버 타가우디 아두가 여홍은 버그스 사리 인더브나 이스 낭나 юм마 카드 레이드버기 아이나 통보 싹 사세트까 아이나 юм더 레이드버가 뭐 다할리니 나티 이제부 너야 юм더수 시대 삿불이 삿도 아름 삿리 하이다 난기세 누비 미상 상이버 가이드라 아이나 카라 왕앙 버시다 ꯅꯠꯇꯦꯗ ꯁꯥꯎꯔꯨꯕꯁꯦ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤ ꯑꯉꯥꯡ ꯅꯪꯀꯣ ꯈꯨꯕꯥꯛꯁꯟ ꯆꯠꯂꯣ ꯌꯥꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯣ ꯆꯠꯂꯒꯦ ꯅꯅꯥꯎ ꯅꯨꯄꯤꯗꯅꯦ ꯊꯕꯛ ꯌꯥꯝ ꯍꯥꯏꯖꯤꯜꯂꯨꯅꯨ ꯏꯆꯦꯅ ꯑꯗꯨꯝ ꯇꯝꯖꯤꯟꯍꯧ ꯏꯕꯥꯏꯗꯣ ꯆꯔꯥ ꯍꯦꯜꯂꯦꯒ ꯊꯕꯛ ꯆꯠꯄꯩ ꯌꯦꯡꯍꯩꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯎꯁꯤꯜꯂꯝꯗꯨꯅ ꯆꯦꯟꯆꯠ ꯆꯠꯈꯤ ꯐꯖꯕꯤ ꯁꯥꯎꯅ ꯇꯣꯡꯉꯤꯕ ꯐꯦꯅꯥꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯪꯖꯤꯟꯗꯨꯅ ꯂꯩꯍꯧꯏ ꯍꯩ ꯃꯍꯥ ꯄꯥꯄꯤꯌꯦ ꯅꯪꯗꯅꯦ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯌꯥꯝꯃꯥꯡꯗꯣ ꯇꯦꯛꯑꯣꯍꯦ ꯃꯦꯝꯆꯥꯅ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯨꯏ ꯍꯧꯗꯣꯡꯁꯤ ꯃꯉꯥꯏꯔꯦꯃꯤ ꯍꯟꯅꯨꯔꯕꯁꯤ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯦꯛ ꯇꯧꯏꯗ ꯃꯥ ꯍꯥꯏꯔꯝꯃꯤꯁꯤꯕꯨ ꯌꯥꯕ꯭ꯔꯣꯕ ꯑꯩꯁꯤꯕꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ꯭ꯔꯕ ꯏꯃꯥ ꯏꯆꯥꯃꯨꯛ ꯁꯨꯅꯤꯡꯕ ꯑꯅꯤ ꯁꯨꯗꯦ ꯆꯥꯛ ꯇꯣꯛꯑꯒ ꯐꯃꯨꯡꯗ ꯆꯪꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯐꯖꯕꯤ ꯁꯥꯎꯔꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯁꯦ ꯃꯣꯏ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯉꯝꯃꯣꯏꯌꯦꯕ ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ 이나마부 까난 뭉시디 하이노 아이디 이나마세 얌 뭉시 카라 레이디에 낭네 헤나 아이세 뭉시라 오이딩 아스 이나마시디바 아이 싹통기게 마담 카라 하우크리 파자비 자가우바 로이라두나 마밤데기 할락람미 마나 할락바다 마밤데기 헨장 느비 마얌 아마 헤글리 하이두나 사나 호이데수 카라 삐람미 삐리바 헨장두나 아하우타바 사우리ꯒꯨꯝꯕꯅ ꯑꯌꯥꯝꯕꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯁꯤꯜꯂꯝꯃꯤ ꯈꯔ ꯍꯧꯒꯗꯕ ꯄꯤꯔꯛꯄ ꯑꯗꯨꯅ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯕꯗꯧꯅ ꯄꯤꯔꯝꯃꯤ ꯊꯥꯖ ꯏꯟꯁꯥꯡ ꯈꯨꯄꯤꯗꯨ ꯎꯕꯗ 이나마 ꯁꯧꯒ꯭ꯔꯤꯁꯤꯗꯤ ꯍꯥꯞꯄꯛꯄ ꯃꯈꯩ ꯑꯩꯈꯣꯏꯗ ꯂꯣꯏ ꯄꯤꯔꯛꯑꯕꯣ ꯑꯩꯈꯣꯏꯒꯤꯁꯨ ꯄꯥꯜꯂꯤꯁꯤꯗꯤ ꯌꯥꯝꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯁꯧꯒ꯭ꯔꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯗꯦ ꯅꯣꯏꯗꯤ ꯍꯦꯟꯖꯥꯡ ꯌꯥꯝꯅ ꯊꯣꯡꯒꯟꯕꯗꯨꯗ ꯄꯤꯔꯤꯅꯤ ꯊꯥꯖ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯏꯟꯁꯥꯡ ꯌꯥꯝ ꯊꯣꯡꯒꯟꯕ ꯀꯥꯏꯅꯒ ꯃꯣꯏ ꯏꯃꯨꯡꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯇꯟꯕꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯍꯥꯞꯍꯜꯂꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯅꯨꯡꯁꯤꯗꯕꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯊꯥꯖ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤꯁꯨ ꯏꯟꯁꯥꯡ ꯍꯥꯞꯄꯛꯑꯕꯅꯤ나 ꯑꯩꯈꯣꯏꯒꯤꯗ ꯊꯣꯡꯕꯗ ꯍꯥꯞꯄꯔꯣꯏꯀꯣ 이나마 ꯍꯣꯏꯒꯤ ꯁꯔꯨꯛꯇꯣ ꯍꯥꯞꯄꯨꯔꯅꯨ 이나마ꯅ ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯅ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯊꯥꯖ ꯏꯟꯁꯥꯡꯗꯣ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ ꯐꯖꯕꯤꯅ ꯉꯁꯤ ꯊꯥꯖ ꯍꯣꯏꯗ ꯏꯟꯁꯥꯡ ꯍꯥꯞꯄꯟꯗ꯭ꯔꯤꯕ ꯑꯁꯤ ꯃꯄꯥꯝꯗꯒꯤ ꯍꯥꯞꯄꯛꯄ ꯏꯟꯁꯥꯡ ꯃꯔꯛꯇ ꯉꯥ ꯍꯥꯞꯄꯛꯄꯗ ꯃꯤꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯕꯒꯤ ꯉꯁꯤꯗꯤ ꯍꯥꯞꯄꯨꯔꯅꯨ ꯍꯥꯏꯔꯝꯃꯤꯕꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯐꯖꯕꯤ ꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯅ ꯁꯛ ꯊꯥꯡꯒꯠꯂꯤ ꯏꯟꯁꯥꯡꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯁꯦꯝꯗꯣꯛꯏ ꯇꯣꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯍꯥꯏ ꯐꯖꯕꯤ ꯇꯥꯕ꯭ꯔꯣ ꯐꯖꯕꯤ ꯇꯥꯔꯦ 이싱 부터로 아이네 이로 아무것도 루토게 후망이 야드해 ꯍꯣꯏ 이싱 아사바 부톡두나 비 이루자바 로이라가 nga semhanaba nga zu puthorei
Taton, sise nang loiraga semdo ai sage iramani amte yemkhige hongdongnaga senkhini ko si thanamge. Hoi thanamo. Tomba iruzaba loiraga nga du semba hawi. Loiraduna manungda pusindu changi. Se aina thabak subamda tharoi yonba laena tharoi leirakpani. Yam bani. Idom zangoida khara pirujo. Phajabi likpanina pingdabagi mawongda. Ngamde ai thabak tawisi. Injangse tatonna khara thongbiro. Ihe moi heng sajanaba khara pirujo. Hojik maina semaga thamamjani haibani. As mai lejeraga sajani tharoi bu kayam yamdana. Nangoda haibasidi baibema. Tomba tharoi du kon amada khaidoaga khara sana hoida piba lai. Sana su chaksangda chak thongami. Thajana phi sadana leirami. Thaja phi sariro. Taton injang thilairo. Tharoi ni aina thabak mafamda leirakpa hayeng thongo idomsa saksangda leiro. Hoi lehaubani sak thonggibani. Tomba imungda sangaktuna tharoi du thammi. Idomsa se tharoi ni aina thabak mafamda leirakpa noigisu khara thilakpani. Haima kayam yamgini noi adom sajaba yadro. Phanyam leirakpani yani da konani sak loidiba natro idomsa. Loidore adudi ngai ko phajabina nga thongo thilakani ngai hak ngai ko po. Hoi Tomba setlage hairamlaga tholakli mana tholakpada thaja sangakpaga amuk thingni. Taton chetlabo. Hoi sak saram ginuko noi namana injang thilakani. Kai injang no nga thongmani ai setlage ko. Tomba setkri thaja machinda soli. O nga thongbugi oire mana akhoida injang hapandriside migidasu pijaningjiba kaiduni asumna ngang changi. Manina kari amuk tawre nangna murum solaga sanga ibasina. Baba inamado ngasidi aikhoida injang hapurunu hairami ma thongoragina adugadi moigidi nga thongbugi oirami mabukse kayana phatrino aikhoiga pijaningdabiga hairamjiba. Tumile he karino tombana hairamidudi injang thilakena. Ho taton di kaim khangoyi moina pijaningdabagi tumina thonginido. Sajaningde khoi moigi injang gato sakta thawrasi ima. Hoi thiru lao. Manina sarasi aisu lambana loidi hayengdi anganbada satkadabani. Asi haiduna chakcha thoi asomda phajabi injang thongiba adu tomba sangsinduna. Phajabi noi injang du loiradi idomsa hoi saksaramani khara pirujodana. Kariya injang aba nangna aikhoigi nga thongawi hairamira. Tharoido piramadi tumina lakba haitro amo ngaji pirudrasu yayeba. Noijo moidagi nuti numit khudingi saribadudi moigidi injang hawrabasu hawtrabasu adumak pirei aduna mi pijaningdabagi lainado tawrakano. Pijaningdabagi natte injangse yamdi tawmani hayeng ayo piragi yari. Phet tawduna mana thigi tawramiba saktu loisinduna mama gauduna sak samini. Sak saba loiraga phajabi makhot hamdoktuna kongidi ima khara loisinbiro hairamaga magi kara jangkri. Marelse kaya da tallibano ba sibo. Ima su ngasaidagi phamungduda lai mina thongise mateng pangbasu nati khara loisinbiro. Is nupigi misang sangiba kaibaduro. Thaina pabusu aingona dum injilamidudi ima bu kaisung handana aisu ngasigi thabukse yawai pothauragi ima khara loisinbihawro. Tombasu makut hamdoktuna jangki tombire saungna loisilhawi. Mathangi numitni tomba sak sadabi ayuk ngana thabak chatkri. Tombire nungsana haigalakpa aduda hawgatuna mapanda tholai. Haima numit sidia yauredana. Hai phajabi hai mau tabrani he hawgalone numit khudingi yahawbagi ngangnabasibo karino yahawrakpada duk thaumaika katkani haibagi nangi nasaruda haitrabani ai hawgalo thengine. Phajabi sau tawduna khumni. Karino imazu hawjikta hawgalaga amo taksinbire isibo ima nangan hawgalabani imana ne dukto katpirodana sa isinga to thongbiroroba. Imai bema masilase yenguni he mau ibagi nongmagi kari tawgani haibasu khangdi thabak ama kari ama loisinbasu haide. Is hare imana bu kari tawradana
ꯅꯍꯥꯟꯋꯥꯏ ꯏꯃꯥꯁꯨ ꯄꯥꯕꯗ ꯊꯣꯡꯉꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯏꯃꯥ ꯑꯃꯨꯛ ꯇꯟꯕ ꯃꯧ ꯂꯩꯇꯦꯅ ꯇꯥꯇꯣꯟꯅ ꯍꯥꯏ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯏꯕ ꯇꯣꯝꯕꯤꯔꯩ ꯃꯅꯕ ꯇꯟꯗꯨꯅ 이마 핵비엠바 야리시 통으로 이마네 태복 ꯆꯠꯇꯧꯕ ꯂꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯇꯧꯔꯤꯌꯝ ꯃꯥꯒꯤ ꯑꯆꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤꯅ ꯆꯪꯈ꯭ꯔꯦꯅꯦꯁꯦ ꯐꯖꯕꯤ ꯍꯥꯟꯅꯒꯨꯝ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯏꯟꯖꯥꯡꯗꯤ ꯊꯣꯡꯗꯕꯤ ꯉꯔꯥꯡꯒꯤ ꯏꯟꯖꯥꯡ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯃꯅꯦꯝꯕꯨ ꯀꯧꯔꯒ ꯁꯅꯥꯍꯣꯏꯗ ꯆꯥꯛ ꯊꯥꯡꯗꯨꯅ ꯆꯥꯔꯝꯃꯤ ꯏꯗꯣꯝꯆꯥ ꯉꯔꯥꯡ ꯑꯩꯈꯣꯏ ꯊꯦꯡꯉꯕ ꯑꯗꯨꯗ ꯏꯟꯖꯥꯡꯁꯦ ꯉꯁꯤ ꯑꯣꯏꯅ ꯊꯤꯜꯂꯛꯑꯕ ꯊꯥꯖꯗꯤ ꯆꯥꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯊꯤꯜꯂꯛꯅꯤ ꯃꯕꯥ ꯆꯠꯈꯤꯕꯒꯤ ꯆꯥꯛ ꯆꯥꯔꯝꯕꯒꯤ ꯆꯥꯒꯨꯝꯗꯣ ꯂꯣꯏꯅ ꯆꯥꯏꯍꯧꯕꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯁꯤ ꯑꯩꯈꯣꯏ ꯇꯣꯝꯕꯤꯔꯩꯒ ꯐꯖꯕꯤ ꯃꯣꯏꯅꯒ ꯄꯨꯔꯛꯏꯕ ꯏꯟꯖꯥꯡꯗꯨ ꯃꯤ ꯄꯤꯖꯅꯤꯡꯗꯕꯤ ꯍꯧꯅꯕꯤ ꯃꯕꯥꯅꯤꯒꯤ ꯀꯥꯔꯛꯇ ꯁꯅꯥꯍꯣꯏꯅ ꯆꯥꯕꯒꯤ ꯂꯃꯛꯇꯅꯕ ꯍꯥꯏꯗꯨꯅ ꯊꯝꯃꯤ ꯁꯅꯥꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯁꯤꯕꯨ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯊꯤꯜꯂꯛꯏꯅꯦꯗꯤ ꯍꯥꯏꯔꯒ ꯂꯣꯠꯁꯤꯟꯕꯗ ꯃꯅꯨꯡ ꯌꯧꯗꯣꯔꯤꯅꯤ ꯀꯔꯤꯅꯣ ꯊꯥꯖꯁꯨ ꯆꯥꯛ ꯆꯥꯕꯩ ꯊꯣꯛꯂꯛꯄꯗ ꯐꯖꯕꯤ ꯍꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ 이놈아 너희의 인상두부 까리노 딜라이 콤비가 따라브로 이마복 나바니나 롯바 락너리버누보 파즈비나 아이마 싸워 가오가오이 에이디 야레다 싸닝데다 타자 마하오 잉네 타자 마복다와 탐바 하이다바기 하우나비 도로도로 마나 하이닝 보와도 숨중 하이리 이마보 하이잉데기디 싸가 아마타 탕비라안 너희 인상 사룩 하바다 아이코이 뭉세 ตุ้ꯝ미 nga maksadrabasu noi saruk adum hapaga selyam satli injang khakta nati noi di kadai degi saksu amuk mu yoksali sa injang thongba taladi saruranu sanana karino thaja mingonda bu adumaina haiba haunabro phasabini ye sak thongba tanba kai di kaino anganga khanang masingna khajai du khupasina thajila uro asengba haibada aduk yamna sauba sanana hai thaja yare tumina leiro 이돔자 안강이나 마신 마카얌 양이 하행 이돔자 소바 이가이바 난가니고 하이비데 하인 마신 속얌나 간바 안강시부 이마이비마 아생바 좀바 하이라디 미세 마진 간바 따보이데 떠오시용고 아저디 이돔자 권세 에코이게 사룩 부그라게 아예 юм다 팽자르라게 사나나 호이 아시 하이드나 파즈비 마나 아마디 마마나 자람바기 콘 아두 부두나 잣키 톰비레수 아두 마tung 이나두나 잣키 타즈나 마질라 솔하우미 마삭시가 아생마 하이바다가수 사우리 하이 야레 노실로 로카가시 asumna matamdi asum hauki tombire amadi phajabi ikai khangdabagi haunabi sana hoida adumak napsenduna nisang thonba tanbadagi sana hoidagi adum lauraga chaba ayuktana sak thongaga saba tawrami tombasu magi thabak chatpagi sak nangdi haiduna saugandaba tomba nongmagi asawu uthokpa horaklami ꯊꯕꯛ ꯆꯠꯂꯝꯗꯥꯏꯗꯒꯤ ꯃꯇꯝ ꯇꯣꯝꯕ ꯆꯥꯛꯁꯪꯗꯒꯤ ꯎꯌꯥꯟ ꯑꯗꯨ ꯁꯨꯃꯥꯡ ꯇꯝꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯕ ꯌꯥꯝ ꯁꯥꯎꯅ ꯅꯣꯏ ꯀꯅꯥꯝꯇ ꯏꯟꯖꯥꯡꯗꯤ ꯊꯣꯡꯉꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯎꯌꯥꯟꯒꯁꯦ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯩ ꯊꯥꯕꯗ ꯌꯥꯝ ꯇꯜꯂꯕ ꯅꯠꯇ꯭ꯔꯣꯕ ꯅꯣꯏ ꯇꯣꯝꯕꯤꯔꯩ ꯊꯣꯡꯒꯥꯜꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠꯇꯨꯅ ꯆꯪꯏ ꯁꯨꯃꯥꯡꯗ ꯎꯌꯥꯟ ꯂꯪꯊꯣꯔꯛꯄ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯌꯦ ꯇꯣꯝꯕ ꯏꯃꯥꯒꯤ ꯇꯣꯝꯕ ꯀꯔꯤꯅꯣꯕ ꯅꯪꯅ ꯎꯌꯥꯟꯒꯁꯦ ꯀꯩꯗꯧꯔꯒꯦ 이마 낭주디 농풍 안바다기 토크라니 ꯆꯥꯔꯝꯗꯥꯏꯗ ꯆꯪꯉꯛꯑꯅꯤ ꯊꯥꯏꯅ ꯏꯃꯥꯅ ꯄꯥꯕ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯧꯕꯗꯤ ꯆꯠꯇꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯦꯝꯗꯣꯛꯑꯣ ꯑꯩ ꯋꯥꯔꯦꯕ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯅꯣꯏꯒꯤ ꯁꯦꯕꯥ ꯇꯧꯀꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯁꯦꯕꯥ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯅꯃꯧ ꯅꯨꯄꯤꯁꯨ ꯆꯥꯛ ꯊꯣꯡꯕ ꯇꯟꯒꯜꯂꯤ ꯈꯪꯉꯗꯤ ꯏꯃꯥꯁꯨ ꯁꯨꯝ ꯃꯥꯒ ꯃꯥꯟꯅꯗꯅ ꯂꯩ ꯐꯖꯕꯤꯅ ꯇꯟꯗꯅ ꯆꯥꯛꯁꯦ ꯊꯣꯡꯉꯛꯑꯁꯨ ꯏꯃꯥꯅꯁꯨ ꯇꯜꯂꯁꯨ ꯇꯟꯅ ꯏꯟꯖꯥꯡꯗꯣ ꯊꯣꯡꯕ ꯌꯥꯏꯌꯦꯕ ꯑꯩꯅ ꯂꯝ ꯀꯣꯏꯅ ꯊꯕꯛ ꯁꯨꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯂꯤ ꯅꯣꯏꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯊꯣꯡꯉꯝꯕ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥ ꯍꯅꯨꯕꯤ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯟꯈꯥꯡꯒꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣꯕ ꯑꯁ ꯏꯃꯥꯅ ꯂꯣꯏ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯏꯃꯥꯁꯨ ꯀꯥ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯧ ꯍꯥꯏꯕꯅꯤ ꯏꯃꯥꯁꯨ ꯇꯜꯂꯦꯕ ꯑꯩ ꯉꯁꯤꯅꯦ ꯆꯠꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯑꯣꯏꯀꯣ ꯑꯩ ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯈꯛ ꯐꯖꯕꯤꯗꯨꯗꯤ ꯍꯥ 마디 허직 파우바 까이더우리게바 누피도 깡칼우고 낭 이마나 떠오기바 타복 뿜나먹네 이마나 로이나 떠오기 파자비 ngasaidagi 사건다바 마pu로이바나 서럭바두다 기비다기 통진 마름 아두다 룸두나 레이람바니 마니엠폭나 마 팔락바 아두다 팟 파이토레이
ꯀꯔꯤꯅꯣ ꯏꯃꯥ ꯇꯥꯇꯣꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯏꯃꯥꯅ ꯋꯥꯗꯣ ꯂꯧꯁꯤꯟꯕ ꯍꯩꯇꯕ꯭ꯔꯣ ꯐꯠꯇꯕꯅꯤꯅ ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯦꯕ ꯆꯤꯡꯒꯟꯕꯤ ꯅꯪꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯒꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯤ ꯅꯪꯁꯨ ꯑꯇꯩ ꯊꯕꯛꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯆꯥꯛꯁꯤ ꯐꯥꯎꯗꯤ ꯊꯣꯡꯉꯒ ꯄꯤꯖꯕ ꯌꯥꯏꯗꯅ ꯏꯁ ꯍꯥꯏꯌꯣ ꯌꯥꯝꯅ ꯊꯕꯛ ꯈꯣꯕꯤꯒ ꯁꯥꯗꯅ ꯑꯃꯨꯛ ꯇꯥꯛꯁꯤꯜꯂꯛꯀꯅꯨ ꯏꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯆꯤꯟ ꯑꯁꯤ ꯀꯌꯥꯗꯅꯣꯕ ꯀꯜꯂꯤꯕꯁꯦ ꯏꯃꯥꯒ ꯅꯪꯒ ꯈꯠꯅꯧ ꯍꯥꯏꯕ ꯅꯠꯇꯦ ꯐꯖꯕꯤ ꯅꯆꯤꯜꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯉꯁꯤ ꯅꯄꯥꯝ ꯆꯠꯀꯦꯔꯥ ꯀꯗꯥꯏ ꯆꯠꯀꯦꯒꯦ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕ ꯇꯟꯕꯒꯤ ꯁꯔꯨꯛꯇꯣ ꯃꯤꯉꯣꯟꯗꯒꯤ ꯅꯞꯁꯤꯜꯂ ꯆꯥꯕꯒꯤ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯑꯒ ꯌꯨꯝꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤ ꯂꯩꯒꯅꯤ ꯍꯥꯏꯔꯒꯗꯤ ꯅꯣꯏ ꯅꯄꯥꯝꯗꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯈ꯭ꯔꯣ ꯌꯥꯔꯦ ꯆꯠꯂꯣ ꯇꯣꯝꯕꯤꯔꯩ ꯃꯁꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯑꯗꯨ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯇꯣꯝꯕ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝ ꯀꯟꯅ ꯐꯤꯡꯅ ꯊꯣꯛꯈꯤ ꯐꯖꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯞꯇ꯭ꯔ ꯀꯤꯕꯗꯒꯤ ꯁꯅꯥꯈꯣꯏꯗꯒꯤ ꯑꯦꯟꯁꯥꯡ ꯍꯪꯒꯦ ꯈꯟꯈꯤꯗ꯭ꯔꯦ ꯃꯄꯥꯝꯗꯁꯨ ꯆꯠꯀꯦ ꯈꯟꯈꯤꯗ꯭ꯔꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯆꯔꯒꯦ ꯈꯜꯂꯛꯂꯤ ꯇꯣꯝꯕꯤꯔꯩꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯆꯤꯜꯗ ꯁꯣꯜꯂꯤ ꯑꯣ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯉꯤꯕ ꯉꯁꯤ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯏꯕꯁꯦ ꯁꯤꯒꯤ ꯃꯔꯥꯜꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯅ ꯇꯥꯛꯄꯤ ꯇꯝꯕꯤ ꯍꯧꯗꯕꯗꯒꯤ ꯑꯩꯅ ꯆꯠꯄ ꯂꯤꯆꯠꯇꯨ ꯃꯥꯁꯨ ꯂꯧꯔꯛꯏꯕꯅꯤꯀꯣ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯅꯃꯧꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯅ ꯏꯄꯥꯝꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯇꯥꯛꯄ ꯉꯥꯡꯕ ꯂꯧꯔꯛꯇꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯄꯅꯤ ꯅꯃꯧꯕꯨ ꯏꯄꯥꯝꯗ ꯆꯠꯂꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯏꯃꯥꯒ ꯂꯧꯇꯥꯟꯅꯔꯔꯣꯏꯒꯦ ꯏꯃꯥꯅ ꯇꯥꯛꯀꯅꯤ ꯀꯔꯤꯒꯤ ꯏꯃꯧꯕꯨ ꯏꯄꯥꯝꯗ ꯆꯠꯍꯟꯒꯅꯤ ꯏꯃꯥ ꯂꯥꯜꯂꯦ ꯏꯃꯧꯅꯅꯦ ꯈꯪꯗ ꯍꯩꯇꯕ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯐꯖꯕꯤ ꯅꯧꯅ ꯆꯥꯛ ꯊꯣꯡꯒꯠꯂꯤ ꯇꯣꯝꯕꯤꯔꯩꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯅ ꯃꯁꯨ ꯑꯅꯤꯒ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯒꯤ ꯑꯁꯣꯏꯕ ꯃꯁꯥꯅ ꯁꯦꯝꯗꯣꯛꯅꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯆꯥꯛ ꯊꯣꯡꯕ ꯂꯧꯇꯥꯟꯅꯈꯤꯗ꯭ꯔꯦ ꯇꯣꯝꯕꯁꯨ ꯃꯌꯨꯝ ꯆꯪꯉꯛꯄꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯈꯤꯗꯨꯅ ꯑꯁꯨꯝ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯂꯩꯈꯤ